ꯐꯥꯖꯩ ꯑꯩꯅ ꯕꯤꯜ ꯐꯪꯉꯝꯅꯤ ꯇꯧꯕ ꯇꯥꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯠ ꯑꯞ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯀꯔꯥꯝꯗꯤ ꯃꯥꯡꯉ ꯄꯩꯅ ꯌꯦꯡꯉꯣ Hello guys, welcome back to my channel. ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯃꯌꯥꯝ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ. ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯂꯩꯀꯥꯏ ꯏꯃꯥꯟꯅꯕꯈꯩ ꯆꯥꯛ ꯆꯥꯅꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ. ꯑꯩ ꯆꯪꯗ꯭ꯔꯤꯀꯥꯟꯗ ꯆꯥꯅꯁꯦꯅ ꯑꯩꯈꯣꯏ ꯆꯥꯅꯕꯅꯦ. ꯑꯩꯈꯣꯏ ꯃꯤ 10ꯃꯨꯛ ꯑꯗꯨꯝ ꯁꯨꯏꯌꯦꯕꯀꯣ. ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯏꯃꯥꯟꯅꯕꯈꯩꯗꯨꯅꯦ. ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ. ꯑꯗꯨꯝ ꯋꯥꯊꯤ ꯋꯥꯔꯦꯝꯗꯤ ꯈꯔ ꯇꯧꯔꯛꯑꯅꯤ ꯃꯌꯥꯝ. ꯑꯗꯣ ꯏꯃꯥꯟꯅꯕꯈꯩꯗꯨꯁꯨ ꯑꯗꯨꯝ ꯁꯛ ꯇꯥꯛꯂꯛꯀꯦ. ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯗꯣꯏꯅꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ. ꯑꯗꯨꯗꯤ ꯂꯦꯠꯁ ꯒꯣ. ꯍꯧꯖꯤꯛ ꯏꯃꯥꯟꯅꯕ ꯍꯣꯏ ꯉꯥꯅꯨ ꯌꯦꯡꯕ ꯆꯠꯆꯕ ꯍꯥꯏꯇꯥꯔꯦ. ꯉꯥꯅꯨꯁꯦ ꯄꯤꯛꯇ ꯄꯤꯉꯝꯃꯒꯗꯤ ꯏꯃꯥꯟꯅꯕꯁꯨ ꯌꯥꯎꯅ ꯂꯣꯏ ꯆꯥꯊꯣꯛꯀꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯗꯤ ꯕꯦꯔꯥꯅꯦ ꯍꯧꯖꯤꯛ ꯃꯣꯏ ꯉꯥꯅꯨꯗ ꯁꯤꯗ ꯌꯣꯛꯇꯦ ꯁꯣꯝꯗ ꯌꯣꯛꯇꯦ. ꯇꯤꯁ ꯀꯥꯏ ꯂꯩꯒꯦ? ꯇꯤꯁꯀꯤꯁꯦ ꯀꯔꯝꯗꯅ ꯌꯣꯛꯄꯗ ꯉꯥꯅꯨꯅ ꯅꯪꯒꯤ ꯊꯕꯛꯁꯦ ꯉꯥꯅꯨ ꯐꯥꯕ. ꯅꯪꯒꯤ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯉꯥꯅꯨ ꯐꯥꯕ. ꯉꯥꯅꯨ ꯐꯥꯔ ꯂꯣꯏꯔꯦ ꯚꯥꯏ ꯂꯣꯏꯔꯦ. ꯑꯗꯨꯗꯤ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯦ ꯂꯥꯛꯑꯒ ꯅꯪ ꯉꯁꯥꯏꯗꯤ ꯂꯥꯛꯄꯁꯦ ꯍꯩꯇꯕ꯭ꯔꯕ? ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯦ ꯂꯥꯛꯑ ꯚꯥꯏ ꯃꯥ ꯉꯥꯡꯒꯤ ꯇꯥꯕ ꯌꯥꯕ ꯋꯥꯔꯕ? ꯉꯥꯅꯨ ꯅꯝ ꯐꯥꯟꯗꯣꯏꯅꯤ ꯂꯥꯛ. ꯉꯥꯅꯨ ꯂꯩꯔꯤ. ꯁꯤ ꯉꯥꯅꯨ ꯂꯩꯔꯤ. ꯂꯥꯕ ꯀꯔꯝꯕ ꯇꯧꯁꯤ? ꯁꯤ ꯐꯖꯔꯦ. ꯁꯤꯗꯁꯨ ꯂꯥꯕꯁꯦ ꯀꯔꯝꯕ ꯂꯥꯕꯁꯦ ꯈꯔ ꯃꯇꯣꯛ ꯐꯖꯕ ꯌꯦꯡꯉꯣ. ꯁꯣꯝ ꯅꯥꯀꯟꯗ ꯍꯦꯟꯅ ꯐꯖꯔꯦ. ꯁꯤꯅ ꯍꯦꯟꯅ ꯐꯖꯩ. ꯃꯇꯣꯛ ꯐꯖꯕꯁꯤ ꯁꯤꯅ ꯐꯖꯩ. ꯆꯥꯗ꯭ꯔꯕꯅꯤꯀꯣ. ꯃꯌꯥꯝ ꯉꯥꯅꯨ ꯐꯥꯕ ꯆꯪꯉ ꯎꯠꯂꯒꯦ. ꯇꯝꯅ ꯍꯧꯖꯤꯛ ꯇꯧꯕ ꯊꯕꯛꯇꯣ ꯑꯝꯇ ꯍꯥꯏꯔꯣ. ꯌꯥꯅꯤꯡꯗꯕ ꯃꯌꯨꯝ ꯇꯥꯟ ꯆꯦꯡꯒꯤ ꯋꯥꯅ ꯐꯥꯎ ꯍꯥꯏꯔꯨꯕꯒꯤ. ꯑꯗꯨꯅꯦ ꯅꯪ ꯊꯃꯣꯏ ꯀꯩ ꯐꯥꯎꯋꯦ? ꯅꯨꯄꯥ ꯑꯃ ꯉꯥꯅꯨ ꯐꯥꯉꯝꯗꯁꯨ ꯌꯥꯝ ꯆꯨꯝꯃꯦ ꯐꯖꯔꯦ. ꯍꯧꯖꯤꯛ ꯗꯥꯃꯨ ꯉꯥꯏꯁꯟꯒꯅꯤꯀꯣ. ꯗꯥꯃꯨꯁꯦ ꯊꯧꯖꯤꯜꯂꯛꯑꯅꯤ. ꯑꯦꯟꯇ꯭ꯔꯤ ꯂꯥꯛꯑꯅꯤꯀꯣ ꯍꯧꯖꯤꯛ. ꯑꯁ ꯐꯖꯔꯦ. ꯁꯤꯗ ꯑꯩꯈꯣꯏ ꯗꯥꯃꯨꯒꯤ ꯑꯦꯟꯇ꯭ꯔꯤ ꯐꯥꯔꯃꯥꯁꯤꯁꯀ ꯍꯥꯏꯔꯀꯣ ꯑꯦꯟꯇ꯭ꯔꯤ ꯆꯥ ꯊꯧꯖꯤꯜꯂꯛꯀꯅꯤ. ꯄ꯭ꯔꯣꯃꯦꯛꯁꯇꯒꯤ ꯊꯣꯝꯃꯛꯄꯅꯤꯅ ꯐꯖꯔꯝꯒꯅꯤꯀꯣ ꯄꯣꯠꯁꯤ ꯆꯥꯀꯣ. ꯑꯁ ꯄꯤꯇꯝꯗꯣ ꯉꯥꯅꯨ ꯐꯥꯎ ꯍꯥꯏꯔ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯦꯕ. ꯀꯩ ꯍꯥꯏꯅꯤꯡꯉꯦ? ꯑꯁ ꯀꯩꯅꯣ ꯍꯥꯏꯅꯤꯡꯉꯤꯅ ꯐꯖꯔꯦ. ꯍꯣꯔꯦꯟ ꯃꯌꯥꯝ ꯄꯤꯇꯝꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯤꯗ ꯎꯍꯟꯖꯔꯛꯀꯦ. ꯍꯧꯖꯤꯛ ꯉꯥꯅꯨ ꯐꯥꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯋꯥꯔꯪꯕꯣꯛꯒꯤ ꯇꯧꯕ ꯐꯖꯔꯦ. ꯂꯥꯕ ꯁꯤꯁꯦ. ꯑꯗꯨꯗꯣ ꯍꯣꯏ ꯈꯔ ꯉꯥꯡꯉꯨ. ꯍꯣꯏ ꯑꯗꯨ ꯐꯥꯔꯣ. ꯐꯖꯩ. ꯇꯠꯈ꯭ꯔꯦ. ꯐꯥꯈ꯭ꯔꯦ. ꯁꯤꯗꯗꯤ ꯄꯥꯏꯌꯨ. ꯑꯃꯗꯤ ꯃꯁꯥꯅꯤ ꯄꯥꯏꯁꯜꯂꯣ. ꯑꯃꯣꯝꯅ ꯈꯔ ꯂꯤꯕ ꯇꯧꯋꯦ. ꯃꯔꯨꯝ ꯄꯨꯕꯤ ꯇꯧꯔꯛꯀꯅꯨꯀꯣ. ꯇꯥꯟꯊꯣꯔꯛꯀꯦ. ꯈꯔ ꯆꯥꯎꯔꯞ ꯇꯧꯕ ꯑꯃ ꯐꯥꯔꯣ. ꯑꯗꯨ ꯃꯔꯨꯝ ꯄꯨꯏ. ꯃꯔꯨꯝ ꯄꯨꯗꯕ ꯑꯃ ꯈꯜꯂꯣ. ꯌꯥꯔꯦ ꯐꯥꯔꯣ. ꯐꯖꯔꯦ. ꯁꯤ ꯂꯩꯔꯦ. ꯁꯤ ꯑꯃꯣꯝꯗ. ꯁꯤ ꯂꯥꯕ ꯂꯩꯔꯦ. ꯉꯥꯅꯨ ꯐꯥꯎ ꯍꯥꯏꯔꯒ ꯃꯌꯨꯝ ꯇꯥꯡꯈꯩ ꯆꯦꯡꯈꯤꯕ. ꯀꯩ ꯍꯥꯏꯅꯤꯡꯉꯦ? ꯉꯥꯅꯨ ꯐꯥꯎ ꯍꯥꯏꯔꯒ ꯃꯌꯨꯝ ꯇꯥꯡꯈꯩ ꯆꯦꯡꯈꯤꯕꯁꯦ. ꯍꯥꯏꯔꯣ. ꯃꯥꯁꯦ ꯀꯩ ꯍꯥꯏꯅꯤꯡꯉꯦ? ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯉꯥꯅු ꯐꯥ ꯉꯝꯗ꯭ꯔꯤ. ꯐꯖꯔꯦ. ꯉꯥꯅꯨ ꯐꯥꯎ ꯍꯥꯏꯔ ꯆꯦꯡꯈꯤꯕ. ꯉꯥꯅꯨ ꯐꯥꯎ ꯐꯣꯟ ꯇꯧꯔꯛꯑꯦ. ꯐꯖꯔꯦ. ꯉꯁꯤꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯠ ꯑꯞ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ. ꯃꯥꯅ ꯖꯤꯝ ꯁꯥꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ. ꯁꯤ ꯅꯠꯇꯦ. ꯅꯪꯁꯦ ꯁꯤꯗ꯭ꯔꯣꯕꯅꯤꯅꯦ. ꯁꯤ ꯉꯥꯅꯨꯁꯦ ꯁꯤꯗ꯭ꯔꯣꯕꯅꯤ. ꯃꯌꯥꯝ ꯈꯨꯃꯣꯡ ꯕꯖꯥꯔ ꯀꯣ ꯁꯤ ꯂꯩꯔꯦ. ꯃꯌꯥꯝ ꯁꯦꯡꯗ꯭ꯔꯦ. ꯁꯤ ꯂꯩꯔꯦ. ꯑꯩꯈꯣꯏ ꯈꯨꯃꯣꯡ ꯕꯖꯥꯔ ꯁꯤ ꯂꯩꯔꯦ. ꯀꯩꯊꯦꯜꯅꯦ. ꯁꯤ ꯀꯩꯊꯦꯜꯅꯦ. ꯌꯥꯗ꯭ꯔꯦ. ꯁꯤ ꯀꯩꯊꯦꯜꯅꯦ.
ꯍꯧꯖꯤꯛ ꯇꯠꯈꯤꯗꯣꯔꯦ ꯁꯥ ꯃꯔꯣꯏ ꯐꯖꯕ ꯂꯩꯔꯛꯑꯣ ꯍꯥꯏꯕ ꯁꯣꯏꯕ ꯀꯅꯥ ꯈꯪꯅꯤ ꯂꯩꯔꯛꯑꯣ ꯅꯪ ꯉꯁꯥꯏ ꯍꯧꯖꯤꯛ ꯗꯥꯏꯂꯣꯛꯇꯣ ꯑꯃ ꯇꯧꯔꯣ ꯇꯧꯔꯣꯃꯤ ꯑꯩꯅ ꯕꯤꯜ ꯐꯪꯉꯝꯅꯤ ꯇꯧꯕ ꯇꯥꯔꯦ ꯃꯥ ꯕꯤꯜ ꯐꯪꯕ ꯇꯧ ꯅꯪ ꯈꯤꯇꯪ ꯇꯧ ꯈꯔ ꯄꯦꯟꯗꯤꯡ ꯊꯛꯄꯩ ꯉꯥꯏꯍꯥꯛ ꯕ꯭ꯔꯦꯛ ꯂꯧꯖꯕ ꯀꯥꯡꯁꯨ ꯌꯥꯝ ꯆꯤꯛꯅꯕ ꯊꯕꯛ ꯈ꯭ꯋꯥꯏ ꯆꯤꯟꯕ ꯏꯃꯥꯟꯅꯕ ꯑꯅꯤ ꯍꯥꯏꯕ ꯁꯤ ꯂꯩꯔꯦ ꯁꯤꯁꯦ ꯑꯂꯨ ꯀꯟ ꯈꯦꯠꯂꯤꯀꯣ ꯇꯧꯁꯟꯅꯕꯁꯤꯁꯨ ꯍꯩꯔꯕ ꯁꯤꯅ ꯑꯩꯈꯣই ꯊꯕꯛ ꯐꯕ ꯀꯟ ꯀꯩꯅꯣ ꯇꯧꯔꯤ ꯊꯣꯡꯕꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯊꯣꯛ ꯇꯧꯔ ꯊꯣꯡꯉꯥꯏ ꯈꯦꯠꯂꯣ ꯐꯖꯔꯦꯀꯣ ꯉꯥꯅꯨꯁꯤꯗꯤ ꯄꯩꯁꯥ ꯑꯅꯤꯅꯦ ꯍꯥꯞꯆꯤꯟꯅꯤꯡꯉꯤ ꯑꯗꯨ ꯍꯣꯔꯦꯟ ꯄꯤꯇꯝꯗ ꯆꯠꯄꯤꯖꯅꯕ ꯁꯤꯒꯤꯅꯤꯀꯣ ꯃꯌꯥꯝꯅ ꯍꯣꯔꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯟꯅꯗꯣꯏꯁꯤ ꯅꯠꯇ꯭ꯔ ꯚꯥꯏ ꯃꯤꯅꯗꯤ ꯍꯥꯎꯇ ꯃꯁꯛꯁꯦ ꯍꯣꯏ ꯄꯥꯏꯕꯅ ꯇꯟꯖꯔꯤꯕ ꯁꯤꯅꯦꯕ ꯍꯣꯔꯦꯟ ꯇꯧꯔꯛꯇꯣꯏꯁꯦ ꯃꯌꯥꯝ ꯇꯥꯟꯅꯗꯣꯏꯁꯦ ꯍꯧꯖꯤꯛ ꯃꯣꯏ ꯊꯕꯛ ꯀꯟꯅ ꯐꯒꯠꯂꯛꯏꯀꯣ ꯉꯁꯥꯏ ꯒꯦꯝ ꯁꯥꯟꯅꯕ ꯀꯥꯡꯕꯨꯈꯩꯗꯣ ꯋꯥꯠꯂꯤ ꯁꯤꯡꯁꯨ ꯁꯨꯗꯣꯏꯕ ꯁꯥꯁꯦ ꯁꯤ ꯂꯩꯌꯦ ꯍꯥꯏꯇꯥꯔꯦ ꯆꯪꯉꯔꯣꯏꯒꯦ ꯖꯨꯝ ꯇꯧꯁꯜꯂꯛꯑꯒꯦ ꯅꯪꯅ ꯍꯩꯄꯥ ꯁꯥꯏꯁꯦ ꯀꯩꯅꯣ ꯅꯪ ꯑꯗꯨꯏ ꯃꯤꯌꯦꯡꯗꯣ ꯀꯩꯅꯣ ꯃꯥ ꯁꯦꯀ꯭ꯔꯦꯇꯔꯤꯗꯤ ꯍꯥꯞꯄꯅꯤ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯀꯨꯛꯁꯦ ꯑꯩꯅ ꯍꯦꯛꯇ ꯑꯣꯏꯁꯜꯂꯦ ꯊꯣꯡꯕ ꯍꯧꯖꯜꯂꯛꯑꯒꯦ ꯑꯗꯨ ꯁꯤꯗꯩꯁꯤꯗꯤ ꯒꯦꯝꯒꯨꯝꯗ ꯂꯥꯏꯆꯨꯗꯅ ꯃꯩ ꯏꯁꯩ ꯇꯥꯅꯤꯡꯕ ꯌꯥꯎꯋꯦ ꯇꯥꯃꯣ ꯑꯗꯨꯏ ꯁꯤꯟꯗꯣ ꯍꯥꯞꯄꯤꯒꯦ ꯑꯁ ꯐꯖꯔꯦ ꯐꯖꯩ ꯅ ꯈ꯭ꯋꯥꯏ ꯄꯣꯁ ꯇꯥꯕ ꯅꯨꯄꯥꯅꯤꯀꯣ ꯈꯣꯡꯎꯞꯀꯤꯗꯣ ꯃꯅꯝꯁꯤꯗꯤ ꯆꯨꯝꯃꯤꯕꯅꯤ ꯏꯅꯥꯎꯁꯥ ꯍꯣꯏ ꯁꯤꯡꯗꯣ ꯈꯔ ꯁꯠꯇꯣꯛꯎꯅꯦ ꯀꯥꯅꯝ ꯂꯥꯛꯀꯦ ꯇꯧꯏꯅꯦ ꯃꯅꯝꯁꯤꯅ ꯇꯥꯛꯏꯁꯤꯗꯤ ꯃꯨꯜꯂꯦꯅ ꯇꯥꯛꯄꯅꯤ ꯊꯨꯝ ꯃꯣꯔꯣꯛꯈꯔ ꯌꯦꯡꯁꯤ ꯈꯣꯠꯊꯔꯛꯑꯣ ꯌꯥꯅꯤ ꯅꯨꯡꯉꯥꯏꯅꯦꯍꯦ ꯑꯉꯥꯡꯁꯥ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯊꯣꯡ ꯊꯥꯛꯇꯅꯒ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯆꯤꯜꯍꯥꯎꯒ ꯊꯤꯕ ꯃꯤ ꯅꯠꯇꯦ ꯍꯨꯏ ꯑꯣꯏꯒꯦꯔꯥ ꯍꯧꯗꯣꯡ ꯑꯣꯏꯒꯦꯔꯥ ꯏꯌꯥꯗ ꯌꯥꯕ ꯃꯤꯅꯤ ꯂꯥꯛꯑꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯐꯣꯟ ꯌꯥꯎꯕ꯭ꯔꯥ ꯐꯣꯟ ꯑꯃ ꯄꯨꯊꯣꯔꯛꯑꯣ ꯄꯨꯡ 9:30 ꯇꯥꯔꯀꯥꯟꯗ ꯍꯧꯖꯤꯛꯇ ꯂꯥꯛꯄ ꯉꯁꯥꯏ ꯄꯨꯡ ꯀꯌꯥꯗꯩꯅꯣ ꯊꯕꯛꯁꯦ ꯑꯁ ꯃꯩꯅꯦ ꯕ꯭ꯔꯣ ꯂꯣꯏꯔꯦ ꯅꯣꯏꯅ ꯍꯦꯟ ꯊꯦꯡ ꯃꯁꯛꯁꯤꯗꯤ ꯒꯥꯏꯁ ꯑꯩ ꯑꯣ ꯌꯥꯗꯦ ꯌꯦꯠꯇꯦ ꯑꯩ ꯑꯣꯏ ꯏꯟꯖꯨꯔꯤ ꯂꯩ ꯌꯦꯠ ꯌꯥꯗꯕ ꯑꯩ ꯌꯦꯠ ꯌꯥꯗꯦ ꯍꯥꯏꯕꯅꯦ ꯑꯁꯤ ꯑꯣꯏꯗꯤꯅꯦ ꯌꯦꯡꯁꯦꯕꯀꯣ ꯑꯣꯏ ꯍꯥꯟꯅ ꯇꯧꯁꯦꯕ ꯌꯦꯠ ꯑꯃꯨꯛ ꯇꯧꯁꯤꯀꯣ ꯃꯥꯗꯤ ꯂꯦꯐ ꯍꯦꯟꯗꯦꯜꯅꯦꯕ ꯑꯗ ꯂꯩꯁꯜꯂꯤꯀꯣꯁꯦ ꯑꯩ ꯂꯩꯒꯦꯕ ꯑꯩꯅ ꯄꯨꯔ ꯊꯥꯗꯣꯛ ꯀꯣꯠꯂꯦꯀꯣꯁꯦ ꯂꯣꯛ ꯇꯧꯏꯀꯣ ꯉꯥꯏꯈꯣ ꯌꯥꯗꯦ ꯂꯣꯛ ꯇꯧꯕꯤꯔꯣ ꯆꯥꯛ ꯂꯥꯎ ꯂꯩꯁꯟꯒꯦ ꯃꯁꯥ ꯅꯛꯁꯟꯒꯦ ꯅꯪ ꯀꯥꯅꯤ ꯁꯤꯗ ꯌꯥꯔꯣꯏ ꯅꯁꯥꯗꯣ ꯁꯨꯃꯥꯏꯅ ꯆꯤꯡꯖꯟ ꯌꯥꯔꯣꯏ ꯇꯦꯕꯜ ꯄꯥꯏꯔꯦ ꯅꯃ ꯂꯣꯛ ꯇꯧꯕꯤꯔꯣ ꯁꯤ ꯌꯥꯝ ꯊꯝꯃꯨꯁꯤꯅꯦ ꯑꯩ ꯁꯤ ꯌꯥꯗꯦ ꯑꯩꯁꯨ ꯅꯥꯏꯌꯦ ꯌꯥꯗꯦ ꯑꯩ ꯀꯣꯜꯂꯦ ꯃꯥ ꯀꯣꯜꯂꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯆꯥꯔꯖ ꯇꯧꯔꯝꯕ ꯃꯥꯟꯗ꯭ꯔꯣ ꯁꯤ ꯃꯥꯟꯗ꯭ꯔꯣ ꯑꯩꯅ ꯉꯍꯥꯛ ꯃꯍꯟꯗꯁꯦ ꯍꯣꯏ ꯌꯥꯔꯣꯏ ꯁꯤ ꯄꯥꯏꯌꯨ ꯈꯨꯠ ꯄꯥꯏꯌꯨ ꯊꯨꯗꯦꯛꯁꯅꯤ ꯀꯩꯅꯦ ꯍꯧꯔꯥ ꯆꯪꯗꯦ ꯈꯪꯕ꯭ꯔꯥ ꯐꯖꯔꯦ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯑꯃꯨꯛ ꯀꯂꯦ ꯃꯥ ꯑꯣꯏꯅꯗꯤ ꯐꯩ ꯅꯠꯇꯦ ꯑꯣꯏꯅ ꯑꯀꯟꯕꯅꯦ ꯃꯑꯣꯡ ꯃꯥꯟꯗ ꯀꯜꯍꯧꯕꯅꯦ 1 2 3 अरे ये निक पर अरे ये निक पर पंजाब दी है हां तो के लाइव फोन का दी है माता अब चेक करो लोग याई मुझे लोग का दे दे ताइबंग तो खुलिंग जी में दिया
ꯑꯩꯗꯤ ꯁꯣꯜꯂꯦ ꯃꯄꯥꯟꯗ ꯃꯨꯍꯜꯂꯒ ꯃꯥꯅ ꯄꯤꯊꯔꯀꯥꯟꯗ ꯃꯥꯁꯤ ꯃꯨꯛꯈꯤꯕꯅꯦꯕ ꯃꯥꯅ ꯍꯥꯟꯅ ꯁꯤꯗꯍꯜꯂꯛꯑꯗꯤ 이 ꯂꯣꯛ ꯇꯧꯕ ꯍꯩꯕꯗꯤ ꯍꯥꯟꯅ ꯃꯤ ꯁꯤꯗꯍꯜꯂꯛꯀꯅꯦꯕ 1 2 3 ꯅꯪ ꯑꯗꯨꯃꯥꯏꯅ ꯊꯦꯛꯊꯣꯔꯛꯀꯗꯧꯅꯦ ꯅꯪꯒꯤ ꯑꯗꯨ ꯁꯤ ꯀꯃꯥꯏꯅ ꯑꯩ ꯀꯃꯥꯏꯅ ꯆꯤꯡꯒꯟꯕ ꯍꯥꯏꯅꯣ ꯅꯪ ꯅꯝꯅ ꯅꯝꯗ ꯌꯥꯏ ꯁꯤ ꯁꯤ ꯆꯠꯂꯦ ꯈꯨꯕꯤ ꯆꯠꯂꯦ ꯑꯩ ꯌꯥꯗꯦ ꯅꯪ ꯀꯥꯏ ꯄꯥꯏꯈꯠꯂꯛ ꯑꯩ ꯍꯥꯏꯒꯦꯕ ꯄꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯥꯟꯅ ꯃꯣꯗꯤ ꯌꯥꯔꯣꯏ ꯒꯦꯅꯤ ꯄꯖꯥ ꯇꯧꯖꯕ ꯒꯥꯏꯁ ꯅꯪ ꯐ꯭ꯔꯤ ꯇꯧ ꯒꯥꯏꯁ ꯅꯪ ꯖꯁ ꯉꯥꯡꯋꯥꯗ ꯐ꯭ꯔꯤ ꯇꯧ ꯒꯦꯅꯤ ꯍꯧꯖꯤꯛ ꯄꯟꯖꯥꯕ ꯃꯨꯊꯠꯅꯕ ꯋꯥ ready 1 2 3 ꯐꯖꯔꯦ ꯄꯤꯇꯝꯒꯥꯏꯒ ꯌꯦꯠꯇ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ ꯒꯥꯏꯁ ꯄꯣꯠꯁꯦ ꯉꯁꯤꯒꯤ ꯀꯨꯝꯍꯩꯅꯤ ꯁꯤꯅ sini ma'am bonya nangi mai thong di tau dam tharoge nangi mai thong gi phajabana tawdo si ma hojita lak pai tare ma je hayeng to haning ma ma na di ko ado ngasi to thok pai tare hayeng bal le lei hayeng reli chau che nangi mai thong taroi 에 떨어뜨려 코피라이트 저 nangidamaktene darga tade 아코이 손다 치야래 야래 양 치야래 파자래 에 액팅지 롤링 카메라 액션 이반이의 리뷰 우토지라 nangima이 토기 파자마나 예스 좀해 필라고 도시래래 이만아 사육삼아 짬을 헬리와 야야야 필름 꿈도 오늘 봐야지 이까 게임 꿈도 무슨 왜 필름 꿈은 전에나 마이 채널 함라니 खाइनबीरे असीबुदी नुपीद कान तावरिसी खाइनरे सिबुदी मरी मंगा कोई सिजु खाइनबीरे ओलेन पा होइदी मसंग तो फजबनीना हुजिकान नाइरी नुपी खरना प्ले तौबिबा सिलेरे सिना मो कहिना नोरे अगांग मसा क्लास 9 काबरा प्ले तौबिबा नुपान से ए आमे पजिदि असि पजारे को कारामदि मांगे पाइने हो स्पीकर मु थाले साइए या साइए सोखरम सिगो मैदि मा सोखरम पाजगरम नि मा खुद पागा खुद हादुंदा Sorry, thấy à mấy mua kịp à? Sao hao bả? Thôi bà, nên được pin hồng ở đây hệ làm cái ní. Máu cậu đẹp quá nên ba già đấy. Ôi, xí dùng. Rồi, chịu sao thì phải ăn sao này. Mai cái gian để em còn thua không bạ? Dạ, tại baoคนดูมันน่ะเตะบ่ะ มีหัวใจมาตุบิว ซุ่ม ภา น่ะ ษา ตินรูปบ่ได้บ่ะซุ่มน่ะตินรูปบ่ได้ซุ่มน่ะตินรูปบ่ได้บ่ะไอ้ซุ่มเด็กไปกันมา 那为什么我的头是啥做个狗？我也不唱的，哎，我看见没有？没有，哎，光头。 비디오 콜다 내가 우리 이반이네. 비디오 콜에서 이반이 빨리 들리지. 맞아 감감네. 뭐지 뭐다 넣어야 돼. 어두워. 아 그럼 얌제 공간이 저렇게 파는 거니? 또 카이다리 버세 또 망다 방마 섭살라 누피로 개고 더 원이 시니까 나는 방가 카이 사람만이 매암나도 아시는데 방가 아시다네. 나도 그거 바지바인데 보내 방가만 했대. 마냥 그래 프라이빗이 담아마가 앙앙 아마기 맘이 타갈람 아이디 스토리. 바자레 프로 야we. 나이가 누빠네. 아도 매암 탕모 얌생점. 나이 시작하는 자가 돼. 깨다 버렸다. 마루니 마루 액자자 빠잔질래. 빠잔질래. 마 헤헤는 뭐 거기 싸움 좀 한다 봐.
간절이라 주도 담. 그래 이거 부어. 미디 야데고 누비가 뒤집어다 이디 식가나가 사이고 야데고 야무야데고. 시주 호지간 해가 내주라 봐 식가나가 호지 간절이네 맞아. 지금 누비 고에다 신나 해야래 또 있어. 나무가 자리 야들이. 시주 하이라 누비 뒤야라 아니 아이부디 하이들이 안 오지리 하이다. 이제 넘볼고 넘볼 파도 까쁘게 커피숍 커피 thâu bật bật lò phát ra đi quay làm gì đấy chỉ phát ra đi ai cái rồi quay làm gì chứ ai cái area ở đây có chân mà dukaan trong mà phát tuần chân này hay chứ là yo cái nam tên là tuần môn hai ngầm bây giờ thì xí Dakata đi xí mà mấy cái dukaan đó xí adom police station ở đây là adom IT fitness tầm bộ cái SBI này thì xí dukaan này không vui tầm bộ nha thì sẽ sang tuộc bao nhiêu này tụm nào vậy khơi gian ta thấy quả thì ngoài vì nè đó public thì à để có số mạng đâu bây giờ khơi just khơi đi dukaan chỉ lấy đấy đó khơi mà nào khơi đang đâu này hai bên thắc kia khơi gym sana rồi vậy 가자. mayam ngasi gi matang se video chalo sanjarage nuai bitari like share subscribe to biramo mayam mathangi video da mu thina si bye bye love you all good night